COVID-19 की लेंगांग न पीबे SOP पुंबा थुगाइदुना मणिपुर की जवाहर नवोदय विद्यालय तरामाथोई की एंट्रांस टेस्ट पांगथोखरे ngasi ayuk pung 13 makhai hauduna pangthokiba examination adugidamak ayuk pung 9 rom taba matamdagi hauna mama mapa kayana exam center singda laknaduna macha singbu center manungda thajinnaba hotnabada covid ke SOP sing adu thugaikibani lenga ki maikaidagi center singi manungda police team amamam thamduna SOP ngaknaba hotnarabasu mahairoi amadi mama mapa gi masing ka hena yambana center ayambada aremba takhi Nakalamromda state asigi housing ladiba COVID ki fibam asida lengakna nang horaroi matagomna pikliba mahiroi singi amatta yengdana entrance test asi silakpada mama mapa kayana pendaba phongdorakli loinana ngasi lakiba miyoi singi adugi marakta COVID na naba amadi containment zone gi area dagi lakpa miyoi sing yauram lagadi makhatana makhoida laina asi hena santorakadra haibagi mi paiba adusu phongdorakli ningsing bayabadi ngasi State asigi tongan ba center yangkai romda mahiri lising kun romna saruk yaduna pangthokliba JNV taramathoi gi entrance test asi state asigi covid ki phibam asigi yenglaga yeithokpiyo haina lok kayana lengakta taksin khibalai khrabani academic section ki matung in nadi tobam budi thwe obo tarugu khitang mayam de yengalaga ko 15 days sum kai mo khara kumto halaga khitang sapara kanda adwaina di pame masai de ibani khanarami je Marks to Tata and Titan later, Madipani Dinago, a gang, Makuliang, Tamgam, Serang Grant or Gadran. Masiam Pin de Amnuite, I sounding I Gisada, I don't know 16 Laga Pazana, Tapido, Adu Pame. Haksang Pavana, quite Darkanina, because he took Natrata the one mind of Pame. I smile Corona, Nungida, Smartest in the way Moigi Kari, Tanapa the Bagudi or Mayako, Adura to Kara de Hoida, Nuaita with the power. I have a Satoka Sin Ogera, they give me Pun Babazi, she's a pulley of Pomani than a co. Nuhaita with the power. Angangi academic career mang the mission by the Amafai, the Wodabu, Koi Garjano by Koi public by Konagam go be SOPs and President to Matotai. Tasena Hagadi, Hosi, Lady situations the D, or River Pangtoi, but say, Tam Disa, there is a hilo Shalakador and a Moshu of Doya, the Bagita Boko, other Koi parenting the Corona Manun, Angang, Sing prepared to Bugisang, Honabisang, Shang Walidana. Yag the Yat of the Yadam Yang in the origin. Social distancing higera, physical distancing higera, Akogi Masigi, Posimadi, Ngakta di Male, Adamasi, Kamakogi megaphone Gomosinaraga, Smani Lavi, Kopi, hide and alive, and loud Dragatico. Habitis the Kanam loud, and a machine below Womadaka Librandi Kale. Empowerment is when a son manara, Kano the Kandra, the way spirit of Napo Woody. Kopi Toriba Karaxida, Smite or Simona, Anima Pung Mapan, Pung Tarama, Kadi Sanghal, Sanghalaga, Kodak, some Sangi, the Pais, the Mayam, Pundan Labor City, Katan, Nuavikan Wale Awakal. State asida housing laiba COVID-19 ki phibam asina maram oiraga Manipur gi Jawahar Vidyalaya taramathoi gi class 6 da admission tawbagi entrance test asi pangthok piganu haiduna lupgia gi appeal laijaraga su ngasi asi haiba entrance test asi pangthokhi test asi pangthok na honara pa matamda Manipur laingangna SOP sing ningthina maintain tawhangadra haibagi asi pa miyam na thajaba thamlaga su haiba entrance test asi horamda gi mikup te horakanda center sing gi mamangda airport ta national leader sing lakpa matamda mau sagatpa party sing gi miyam na kreki inana lepa adugubna ngasi pangthoi ba entrance test asigi center singi mamang da su mahiroi sing mamang pa na SOP pumba thugaira kanda kreki inana lepagi mami edo yamna saun ukhi maram asina haiba entrance test asina maram oiraga state asida COVID-19 ki laina license asi makhata na sandokpa taraga di madugi daita si nabo vidyalaya samiti na pugadawibra natragana education is na pugadawibra natragana haiba ana ba miduna masa na daita pujagadawibra haiba si asaw wahang amoidi impact news kala mak camera person aramban byuhen ga loina miyam da pawdam jari bai sa ilamuchu imphal